Puba Thangba Ngamdaba Senkhai Thumkhai Twbiganu haina Dukandar singna appeal tawrakli. Thawbal district ki Yairipo Kaithelda makhal kudingi pochai yoliba dukan singda tongan malup singna Puba Thangba ngamloidaba Senkhai Thumkhai tawbadagi awaba kaya pire dukan sing famba ngamloidabagi fibamda leire awaba potlum pibiganu haina ngarang nongmagi sintha leptuna dukan singna Yairipo Kaithel Traffic Island da wakat mifam famkhre. Yairipo Kaithelda tongan makalgi pochai yoliba dukan singi apunba body ama oiriba All Yairipo Dukandar Association na sinduna chathakiba wakat mifam aduda Yairipo New Market Tamfa Kaithelgi dukan sing loinana pharmacy sing pumnamak thong lonaki potfam fambi sing su famkhide bank sing thong lonaki loinana Kaithel sing thong lona bana maram oiraga lanai gari sing natana passenger gari sing lepnaki wakat mifam aduda saruk yarduna All Yairipo Dukandar Association gi President Larikyenbam Siamchoron na fongdorakibada mamang chahi May 3 chatharakiba leibaki oiba irang asida Yairipo Kaithelda leiriba dukan sing potfam phambi singsu iraibak iramdam sigidamak makal kayada saruk yaduna angamba mateng pangduna lakli. Ngasi faubada tongan malup kayana mateng tengmang nirakpada lup 10 na makhoida mateng pibiyu hairakpa senfam adudagi yabiduna kakthabiduna lupa lishing yankhaidagina lupa lakh ama faubagi mateng pikiba yaukre. Adubu lup marigumba amanadi makhoina hairakpa senfam adu pidaba yaroi haiduna leire. Adugishu mathakta nongmada dukan singda anirak ahumlaktagi tadana Senkhai tawrakpana potfam fambang ngamloidabagi fibamda leire. Potfam fambisingda awaba pibiganu loinana asigumba fibam asida dukan thong lonba amadi wakat mifam fambagi khongjang changsilakpa haiba asisu yaifaba ama nati hainasu fongdoki. Mahakna makhata na hai yaragadi lup mayamasi amato oina punsinbiraga Dukandar singa punna faminaraga amasu yaifagadaba mawong amada atai lup singna yabibagumna sinbiyu haiki.